ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯏꯅꯣꯕꯤ ꯂꯦꯞꯂꯔꯦ. ꯊꯥꯖꯗ ꯃꯇꯧ ꯎꯠꯇꯨꯅ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯩꯗꯧꯔꯕꯒꯦ ꯅꯊꯟꯇ ꯂꯥꯛꯂꯤꯕꯗꯤ? ꯏꯊꯟꯇ ꯂꯥꯛꯇꯅ ꯀꯅꯥ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯤ. ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯂꯥꯛꯑꯝꯗꯕꯅ ꯁꯦꯅ ꯐꯩꯗ. ꯂꯥꯛꯇꯕꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ. ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯤ? ꯑꯩ ꯏꯆꯦꯕꯨꯡꯇ ꯎꯅꯔꯝꯒꯦ. ꯉꯥꯏꯈꯣ, ꯃꯇꯥꯡ ꯆꯥꯗ꯭ꯔꯤ. ꯀꯩꯒꯤꯅꯣ ꯆꯦꯛ ꯃꯇꯝ ꯇꯥꯕ꯭ꯔꯥ? ꯑꯩꯕꯨ ꯍꯪꯒꯣꯏꯗ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ. ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯌꯥꯏꯇꯝꯕ ꯌꯥꯝ ꯃꯨꯟꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯉꯤ. ꯌꯥꯅꯤꯡꯂꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕꯅꯤ. ꯃꯃꯤꯠꯇꯣ ꯂꯨꯔꯥꯛꯅꯅ ꯃꯥꯏꯅꯣꯕꯤ ꯃꯥꯅꯁꯨ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯤ. ꯃꯇꯦꯛ ꯈꯔ ꯆꯠꯇꯨꯅ ꯊꯝꯂꯤꯕ ꯎꯅ ꯁꯥꯕ ꯐꯝꯐꯝ ꯑꯗꯨꯗ ꯌꯥꯏꯇꯝꯕ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ. ꯃꯥꯏꯅꯣꯕꯤ ꯃꯥꯁꯨ ꯇꯨꯡ ꯏꯜꯂꯤ. ꯑꯗꯨꯕꯨ ꯊꯨꯅ ꯍꯦꯛꯇꯗꯤ ꯐꯝꯊꯗꯦ. ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯇꯝꯕ ꯅꯨꯡꯉꯥꯏꯖꯗꯅ ꯑꯩ ꯑꯣꯏꯅ ꯂꯦꯞꯂꯁꯤꯔꯥ? ꯃꯗꯨꯒꯤ ꯅꯠꯇꯦꯗ. ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯐꯝꯂꯕꯗꯤ ꯎꯔꯔꯣꯏ. ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯔꯒꯦ. ꯑꯣ ꯐꯔꯦ. ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯒꯅꯤ ꯍꯥꯏꯕꯗꯣ? ꯂꯥꯟꯅ ꯈꯟꯒꯅꯣ, ꯆꯨꯝꯅ ꯁꯥꯒꯗꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩ ꯑꯍꯦꯟꯕ ꯍꯥꯏꯔꯣꯏꯗ. ꯄꯨꯟꯁꯤ? ꯃꯗꯨꯁꯨ ꯑꯩꯒꯤ ꯀꯔꯝꯕ ꯄꯨꯟꯁꯤꯅꯣ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯕꯁꯦ? ꯃꯄꯥꯡꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤꯕ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯨꯕꯨꯅꯤꯗ. ꯑꯩꯒꯤ ꯃꯔꯝ ꯑꯃꯕꯨ ꯅꯪꯅ ꯀꯔꯝ ꯈꯪꯂꯤꯕ? ꯑꯩꯒꯤꯁꯤ ꯂꯥꯜꯂꯕ꯭ꯔꯥ? ꯃꯥꯏꯅꯣꯕꯤ ꯈꯨꯝꯂꯛꯇꯦ. ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯦ. ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯟꯅ ꯅꯨꯄꯥꯗꯣ ꯃꯤꯄꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯦ? ꯌꯥꯎꯗꯦꯗ. ꯑꯣ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏ. ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯈꯜꯂꯤ. ꯑꯋꯥꯕꯁꯦ ꯄꯥꯝꯂꯛꯇ꯭ꯔꯦ. ꯄꯥꯞꯅ ꯌꯨꯝꯁꯤꯜꯂꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯅ ꯃꯁꯥꯒꯤ ꯄꯥꯞ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯅꯤꯡꯕ ꯑꯣꯏꯅ ꯂꯩꯈꯤ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯥꯏꯗꯦꯗ. ꯍꯥꯏꯔꯤꯈꯩ ꯄꯛꯆꯔꯕꯅꯤ ꯑꯩꯁꯦ. ꯈꯟꯖꯤꯜꯂꯨꯕꯗ ꯑꯩ ꯏꯆꯦꯁꯨ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ. ꯃꯥꯕꯨ ꯎꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯔꯤꯕ? ꯑꯈꯥꯡ ꯀꯟꯕ, ꯄꯦꯟꯊꯣꯛꯄ ꯍꯩꯕꯒꯤ ꯃꯃꯤ ꯑꯃ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤ. ꯃꯁꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ. ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯅꯧꯕ ꯄꯨꯟꯁꯤꯗꯣ? ꯇꯁꯦꯡꯅ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯇꯥꯅ ꯇꯥꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ? ꯇꯥꯕꯒꯤꯅꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ. ꯅꯪꯕꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯟꯕ ꯉꯝꯗꯕ꯭ꯔꯥ? ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯩ. ꯑꯅꯧꯕ ꯂꯝꯕꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ. ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯌꯥꯏꯇꯝꯕ ꯏꯔꯦꯝ ꯂꯦꯝꯖꯅ ꯃꯈꯥ ꯇꯥꯏ. ꯀꯩꯒꯤꯅꯣ ꯅꯪꯅꯗꯣ ꯊꯃꯣꯏ ꯆꯥꯛꯂꯤꯕꯗꯤ? ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯧꯅꯕꯒꯤꯗꯃꯛ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯃꯀꯦ ꯁꯦꯝꯃꯤ. ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯊꯣꯜꯂꯤ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯩꯗꯧꯔꯕ? ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯣ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯄꯨꯗꯨꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯏ. ꯃꯗꯨꯗꯤ ꯀꯝꯗꯧꯔꯦ? ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯅꯪ ꯌꯥꯝꯅ ꯇꯥꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗꯕ ꯋꯥꯔꯤꯁꯤꯗꯤ ꯈꯪꯍꯜꯂꯨꯗꯅ. ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯎꯔꯤꯕ꯭ꯔꯥ? ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ. ꯑꯗꯨꯕꯨ ꯋꯥꯔꯤ ꯂꯤꯕꯗꯤ ꯂꯦꯞꯇꯦ. ꯂꯩꯀꯥꯏ ꯋꯥꯊꯣꯛꯅꯔꯦ. ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯁꯥꯎꯅꯔꯦ. ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯦ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠꯁꯨ ꯂꯣꯏꯅ ꯆꯦꯟꯊꯔꯦ. ꯃꯗꯨꯅꯤ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛ. ꯑꯗꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯊꯥꯖꯔꯨꯕ꯭ꯔꯥ? ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯍꯥꯟꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯋꯥꯔꯤꯕꯨ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯥ? ꯍꯤꯡꯂꯤꯕ ꯅꯪꯅꯕꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ. ꯑꯩꯁꯨ ꯈꯪꯉꯤ. ꯅꯪꯅ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯕꯁꯦ. ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯁꯦ ꯇꯣꯛꯇ꯭ꯔꯤꯕꯣꯏꯔꯦ. ꯅꯪ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯗ꯭ꯔꯦ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯈꯪꯗꯦ, ꯌꯥꯝꯅ ꯍꯣꯡꯉꯦ. ꯅꯑꯣꯡ ꯅꯇꯧ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦ. ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥ ꯊꯦꯡꯅꯔꯛꯂꯕ ꯃꯔꯝꯅ ꯌꯥꯏꯇꯝꯕ ꯑꯋꯥꯕ ꯈꯪꯂꯛꯇ꯭ꯔꯤ. ꯑꯋꯥꯕ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯇꯥꯕ ꯍꯧꯔꯛꯂꯦ. ꯃꯐꯝꯁꯤ ꯐꯖꯕ꯭ꯔꯥ? ꯑꯩ ꯈꯪꯗꯦꯗ. ꯀꯅꯥꯅ ꯈꯪꯅꯤ? ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯦꯟꯈꯤꯕ.
Ichi hana phanko maduga nangna mo maka chathabi iche bu seba tawhanbi leisina tambadagi nangi awaba wari kya matar luwangba numitta nangna ying tumdana kapkiba pawsa tar leisina kari kari hairiba nambuning da leiba nangi na tawdo madu bu hairakpanida madu khaktara ahen ba haikriba ai kawrida wari da sum sana sana nupi du ira chen bahuri kamning tawdana wasa do ngangli yamdagi mapan thokpa ngamdri machi aitagi wari na thankri imai se thampham leitri aigi punsida so thokrawa thodom kakthokna bu honaba nangna muning singal nangidi kari maram bu leibagi inakta nupi ma lekhi luongduna leibu sanati mari se thoknai asiguma machada sina miyamda pakhum amadi chali iche loising mana trabadi kana hoigani aibu nupi kya gale minar paman bagi matu nungsibagini nungsibandana tawri madu ikai khumna phamthoi ipai puna chatnaramba ipai puna thambiramba chanabi thugai ba phate aini supam masige phaba sulaiti kana phom khangdaba wari madunar atukina nanakta thamliba manubi magisu adu khanbirubani matang chadana minungsi zawrabadi awaba mayukna zabataban nupi na khoigi wakhalse ai ngaktaba ngamdi masigi wan thokna kari ai hujik su gyan taba ngamdri ahangbada pairiba telanga madi nungsit magi maiki dabu yengduna paiban magi de mara leiteda aibu nungsit ni haina haining libra nateda langyaudana thangaliba telanga dugi mapu dubunida nangso minongoi samarakta hinglabra hingli hingkini hingbatabani famduna leramba nupa ma satamna hogali aduga nupi sigi manakta nangna leptuna ai nangona yam lankri ai bungapiyo artha leiba mitingna mainobi manasa pakompiri wahi oina de haidi ningam daba madi leina nupa asinaso makhatai lemawriba punsi mate kharsiri ai penthok na hinglage khali nupa magi wahi da targa mainobi manaso warungna soli penthokpra natraga kathokpra natraga da nungsibabu ikai khumna bu libra yaidama khumde mikup khra sida tasena khumpam khangde nupa asigi ye thangba khazaina kana sida yengduna mainobina aina nanakta lepase nangdi karimta khandabra harauzabani masina aigya pembani milu da ihaurakliba lulu lauraba pirang aduga loinana nupido khonjel nokthana aibu noknaroidra chimbal thokna haidrabasu na thamoy adada aibu ikai khangdabini haina khalibra nakanda olama nupado handakti direct oina mainobi mongondo onsilei anido mayukna duna lepi mainobi manasu yengi nupa asigi maithongda anidong hakti michane haire arthali sing chelaba wahema nupa magi machindagi inakta koksilibado matugi maram nang khangdabra aina nanakta leblibana karigi nang khangdabra kapningne nupi asidi kapningne masa pumbak pungalei mapi eduso khangjan mangam khidre ai husikti punsi mahinga mata hingli nangi damakta matik jab nangbu chiksina senaba ngamgadaba misakama soidana lagani matamdo warabusu wana nangai batabani wai se hairaga nupado khong thangba hokre kanna chatba makti nate adubu chang amada chatba hoi karigumba amadi hainingna mainobi machin kakhali adubu khudakta haiba ngamda machinda ika tawduna leirari aroiboina thongna lingjel pumnamak puthokduna nupido haire matam chuppada idi nangi wakal khanduna legani yaidama chaplepi lepi haiba khaktani mamaidi hanna yenglakte mapido areba makhai tadana mainobina ahanbusu nang aroibusu nakhakta oigani asigumba matawasida yaidama mai lerage haiba ngamde nupi siga manakta matapna changsili mamaido adana luktharaga nupido kaptuna lekre
ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯌꯥꯏꯗꯝꯕꯅ "ꯌꯥꯔꯦ, ꯀꯞꯂꯅꯨ, ꯃꯤ ꯎꯈꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯑꯩ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏ ꯈꯨꯗꯤꯡꯅ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯀꯞꯀꯅꯨ, ꯀꯞꯀꯅꯨ." ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯔꯥꯡꯗꯣ ꯌꯥꯏꯗꯝ ꯃꯃꯥꯅ ꯇꯩꯊꯣꯛꯄꯤꯔꯛꯂꯤ꯫ ꯊꯦꯝꯕꯤꯅꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯥꯏꯅꯧꯕꯤ ꯍꯦꯟꯅ ꯀꯞꯄꯤ꯫ ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯥꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯨꯏꯖꯤꯡꯁꯨ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯂꯩꯅꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯨꯏꯖꯤꯡꯗꯣ ꯌꯥꯝ ꯃꯨꯟꯅ ꯌꯥꯏꯗꯝ ꯑꯃꯗꯤ ꯃꯥꯏꯅꯧꯕꯤꯗ ꯌꯦꯡꯉꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯂꯨꯏꯖꯤꯡ ꯃꯥꯁꯨ ꯏꯇꯞ ꯇꯞꯆꯅ "ꯃꯈꯣꯏꯒꯤꯁꯦ ꯀꯩꯗꯧꯔꯤꯅꯣ?" ꯄꯣꯏꯔꯩꯅꯁꯨ ꯈꯨꯝꯃꯤ, "ꯀꯩꯒꯤꯅꯣ ꯃꯗꯨ ꯍꯪꯂꯤꯗꯤ? ꯅꯨꯄꯤꯁꯤꯅ ꯀꯞꯂꯒ ꯅꯨꯄꯥꯁꯤꯅ ꯊꯦꯝꯃꯤꯀꯣ?" "ꯊꯦꯝꯃꯤ꯫ ꯑꯩꯅ ꯀꯞꯄꯗꯁꯨ ꯅꯪꯅ ꯊꯦꯝꯃꯤꯀꯣ?" ꯂꯨꯏꯖꯤꯡ ꯃꯥꯒꯤ ꯋꯥꯍꯩꯗ ꯇꯥꯔꯒ ꯄꯣꯏꯔꯩꯗꯨ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯉꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯂꯨꯏꯖꯤꯡꯗꯣ ꯅꯣꯔꯃꯦꯜ ꯂꯝꯃꯤꯇꯥ ꯇꯥꯅ "ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯏ." "ꯄꯣꯊꯥꯔꯨꯔꯁꯤ ꯂꯥꯎ." "ꯑꯩ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯏꯖꯤꯡꯗꯣ ꯄꯣꯏꯔꯩ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯧꯕꯤꯗꯨꯅ ꯄꯣꯏꯔꯩ ꯃꯥꯅꯁꯨ ꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯎꯗꯕ ꯅꯠꯇꯦ ꯃꯥꯏꯅꯧꯕꯤ ꯑꯃꯗꯤ ꯌꯥꯏꯗꯝꯕꯅꯁꯨ ꯃꯈꯣꯏꯕꯨ ꯎꯗꯕ ꯅꯠꯇꯦ, ꯃꯈꯣꯏꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯎꯏ꯫ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯃꯨꯛ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯇꯍꯥꯅ "ꯑꯩ ꯆꯠꯂꯒꯦ." ꯇꯝꯅꯕ ꯅꯪꯍꯧꯕ ꯅꯠꯇꯦ, ꯅꯨꯄꯤꯗꯣ ꯒꯝꯒꯝ ꯆꯠꯈꯤꯕꯅꯤ꯫ ꯌꯥꯏꯗꯝ ꯃꯃꯥꯅꯁꯨ ꯈꯥꯝꯂꯨꯗꯦ, ꯈꯥꯝꯕꯒꯤ ꯃꯇꯝꯁꯨ ꯂꯩꯍꯧꯗꯦ꯫ ꯆꯠꯈꯤꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯌꯥꯏꯗꯝꯕ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯏꯜꯂꯤꯕ ꯐꯤ ꯃꯆꯥꯗꯨꯅ ꯃꯥꯏꯅꯧꯕꯤ ꯃꯃꯥꯏ ꯈꯨꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯃꯥꯁꯨ ꯀꯦꯐꯦ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯧꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯍꯧꯔꯕꯅꯤ꯫ ꯅꯤꯡꯁꯤꯡ ꯃꯃꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯍꯧꯔꯕꯅꯤ꯫ ꯀꯦꯐꯦ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯤꯁꯨ ꯐꯅꯌꯥꯝ ꯇꯤꯜꯂꯤ꯫ ꯃꯤ ꯋꯥꯠꯄ ꯀꯦꯐꯦ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯤꯠ ꯑꯃꯗꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕ ꯎꯏ꯫ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒꯁꯨ ꯊꯝꯃꯤ꯫ ꯃꯥꯏꯅꯧꯕꯤ ꯈꯔꯗꯤ ꯉꯛꯏ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯅꯨꯡꯒꯤ ꯁꯤꯠ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯪꯂꯛꯏ ꯈꯟꯅ ꯂꯥꯏꯖꯗꯨ ꯄꯥꯏꯊꯣꯔꯛꯏ꯫ "ꯑꯝꯇ ꯉꯥꯏꯈꯣꯕ." ꯃꯥꯏꯅꯧꯕꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯂꯥꯏꯖꯗ ꯌꯦꯡꯉꯤ꯫ ꯃꯥꯏꯅꯧꯕꯤ ꯑꯣꯏꯔꯝꯕꯁꯤꯗ ꯂꯥꯏꯖꯁꯨ ꯉꯛꯅ "ꯃꯥꯏꯅꯧꯕꯤ, ꯅꯪꯗꯤ ꯀꯔꯝꯅ ꯃꯐꯝꯁꯤꯗ?" "ꯂꯥꯏꯖ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯒꯦ꯫ ꯁꯤꯠꯁꯦ ꯃꯤꯅ ꯀꯟꯈ꯭ꯔꯕ꯭ꯔꯣ?" "ꯃꯁꯤꯒꯤ ꯁꯤꯠꯁꯤꯗꯤ ꯐꯝꯅꯗ꯭ꯔꯕ ꯁꯤꯠꯅꯤ, ꯑꯩꯅ ꯃꯅꯨꯡꯁꯤꯗ ꯊꯝꯂꯕ." "ꯀꯩꯒꯤꯅꯣ? ꯁꯤꯠꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟ ꯎꯔꯤꯗ꯫ ꯑꯁꯣꯏꯕ ꯌꯥꯎꯔꯕ꯭ꯔꯣ?" "ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯅ ꯀꯟꯖꯤꯜꯂꯒ ꯊꯝꯕꯅꯤꯗ." "ꯑꯗꯨꯗꯤ ꯑꯇꯩ ꯁꯤꯠꯇꯤ ꯂꯩꯇ꯭ꯔꯤꯀꯣ?" "ꯌꯥꯅꯤ, ꯅꯪꯗꯤ ꯑꯗꯨꯝ ꯐꯝꯃꯣ, ꯅꯈꯣꯏꯅꯤꯒꯤ ꯑꯈꯟꯅꯕ ꯁꯤꯠꯅꯤ." ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯆꯤꯡꯅꯅ "ꯂꯥꯏꯖ, ꯅꯈꯣꯏꯅꯤ ꯍꯥꯏꯕꯗꯤ?" "ꯃꯇꯝ ꯑꯃꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯅꯐꯝ ꯑꯣꯏꯈꯤꯕ ꯁꯤꯠꯇꯨꯅꯤ." ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯃꯥꯏꯅꯧꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ, ꯊꯃꯣꯏꯗꯣ ꯅꯣꯛꯊꯔꯛꯏ꯫ "ꯐꯝꯃꯣ, ꯑꯩ ꯆꯥꯅꯕ ꯁꯦꯝꯂꯛꯀꯦ." "ꯌꯥꯔꯦ, ꯁꯦꯝꯂꯅꯨ, ꯑꯩ ꯐꯝꯕꯗꯃꯛ ꯐꯝꯒꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ." ꯀꯁꯇꯃꯔ ꯃꯔꯥꯡ ꯀꯥꯏꯔꯛꯄ ꯃꯔꯝꯅ ꯂꯥꯏꯖꯗꯨ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯅꯧꯕꯤ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯤ, ꯇꯦꯕꯜ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯃꯄꯤꯁꯨ ꯄꯣꯞ ꯄꯣꯞ ꯇꯥꯔꯤ꯫ ꯃꯈꯨꯠ ꯃꯆꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯤꯌꯔ ꯑꯗꯨꯗꯁꯨ ꯅꯥꯜꯂꯤ, ꯐꯥꯎꯍꯜꯂꯤ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ꯫ ꯇꯞꯅ ꯐꯝꯊꯩ ꯆꯤꯌꯔ ꯑꯗꯨꯗ, ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯣꯟꯁꯤꯟꯅꯩ, ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯄꯥꯛꯊꯗꯨꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯅ ꯂꯩꯔꯤ꯫ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯅꯠꯇꯦ꯫ ꯇꯞꯅꯁꯨ ꯁꯣꯟꯖꯩ, ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ꯫ "ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ, ꯅꯪꯗꯤ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯂꯕ꯭ꯔꯥ? ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯑꯄꯥꯏꯕ ꯂꯤꯆꯤꯜꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯗ꯭ꯔꯥ? ꯑꯩ ꯅꯪꯕు ꯅꯨꯡꯁꯤ, ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ, ꯅꯪ ꯈꯛꯇꯒꯤ ꯅꯅꯥꯛꯇ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒꯨꯝ ꯅꯪꯗꯤ ꯈꯟꯗꯕ꯭ꯔꯥ? ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯈꯛ ꯅꯠꯇꯅ ꯅꯪꯅ ꯆꯠꯂꯝꯕ, ꯅꯪꯅ ꯂꯩꯔꯝꯕ ꯃꯐꯝ ꯈꯨꯗꯤꯡꯕꯨꯁꯨ ꯑꯩꯅ ꯀꯥꯎꯕ ꯂꯩꯇꯦ." ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ꯫ "ꯃꯥꯏꯅꯧꯕꯤ."
Mapidu thuna naanthokhrega Mainobi mamai nonkhali. Nang ngasisu amuk kaplabro? Laiza, mafamsi yam nungsi. Masu handakti tuina dum lai. Kadaida? Mafamsida nangna ngasi phamlibasi magi phamphamni. Masu hek laklaga sida dum phamjabani. Masu mafamsida lakli boire. Mainobi nakhuinigi natawse ai tasengna yengbu ngamdri. Kaisu khalunuda. Mafamsida laklaga masu dum kappa mal. Wasu amta ngangdi. Laiza ai chatlagi. Kaigino ngai khuo. Mafamsida sum laitharabadi wakalse yam warakadaba mal. Nang Luizingbu unaba chatbro? Chatlu. Unabadi unarakdri. Kaigino matang jandaba haibadun. Nang yaitambadi unabra? Laiza ai ngauduna chakadorida. Mainobi nakhuinigi lainariba marisi aidi yamna ngai. Amuk-amuksu kalakpa phawi. Laiza icheldugi wangmada lainariba mari haibado ibanigi marisi waraban. Nangi laibukse uthok thinasu thikhredako khara phagadra haina siluban. Masini hena awaba masing hengatna boiram. Ai khaktagi awabadi ai thuina khandreda. Adubu ima babana wabadudi ai yengba ngamdi. Nang oibagi tumina leibani. Atai atopa nupa moiram ladine chingli mamana kadaida chendawrige. Laiza madi mara leiteda aina lanbani. Magi wada aina yakhidabani. Luhungmabu toklisi haraga hekta tokpa yabrane. Makhoigi mama mapaduni aina yam ngaklibasi. Laiza toklasida. Aigi laibaknani aina khalik. Ai kanagum amatasu maral sizanba pamdri. Mainobi. Laiza agang oirigai matamda luhungbu sanakhibado nang ningsingliba natra. Matamdudadi nupi amaga nupa amaga luhunglabasu mikup aduna loikhibada aikhoigi hanagi punsida mathanta dum hanjilaiko. Awaba maijaksu khangkhiba leite. Matamdo aidi yamna uhaningi. Mainobi. Hospital adudagi thokraba matung magi school tamna yaitamba munglakpani. Annual exam pikraba maramna school gi oinadi vacation piduna laikhrabani. School gi boarding adomda yaitamba changai. Boarding asidaso metric exam pikadaba mairoi singdagi hena leite. Yaitamba lakpu bosida satra mayamdo ngakna yengi. Ngasidi mahusagom nupado musakra nana ui. Adubu mapung phana nanbadi oidi. Makoi marang kharadi adumak chomni. Kakpa kaurabra khangdi natraga matam phangdabra. Nupa macha singi manakta yaitamba changsili. Class sathabagi matangni. Nairamliba pajadugi marak thatna yaitamba mano ina changlakli. Aduga class do lokthaba horakli. Angakpa matoka loinana nupa macha khrado maya kaduna yengnari. Serious tana taksilakwa sida. Satra mayam aduso thawai yauna tasinba horakli. Makhoi tumin leini walang amta ngangnadi. Nupa macha singi class lore matong girls ki side room da amuk lakli. Nupi macha singdo laisina sinaduna leirambani. Thongjin mapana duna leplaga yaitambana. Laisi nungairidana. Hoi nungairi sir. Haife changlake yabra. Yani changbiro sir. Yaitamba room aduda changsili aduga class lawa hokre. Manglana thokpa thakdok amagom laisidu yamuna yaitamba mangonda yengi. Class lore matung garden leriba domda chatuna laisi amadi yaitamba chana wari sai. Laisi ai nangbu yam thagali. Maramdi sir. Agang singbu nang asi yongna senabibase ai tasingna benba phawi. Adamna khanbini de sir. Masidi aikhoigi ithau masa khangna chachabani. Wahai makso ai yapemani. Ado sir, hakjangbu khara phabirabra. Yam kaleda. Sir ne sumai lakpibase agang singse yamna haraujabani. Sidaidi tuina dum lanida. Khangre lesi aigi punsise punsi hoidra maleda. Sir, khudimak loina kakthokpiraga
ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯍꯟꯖꯤꯟꯕꯤꯔꯣ ꯍꯣꯠꯅꯔꯒ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯁꯥꯔ ꯏꯆꯦ ꯂꯣꯏꯖꯤꯡꯕꯨ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯍꯥꯃꯨꯗ ꯑꯗꯨꯝ ꯂꯩꯔꯤ ꯏꯀꯟ ꯀꯟꯈꯠꯅꯨꯗꯤ ꯐꯖꯅ ꯌꯦꯡꯁꯜꯂꯗꯤ ꯁꯣꯏꯗꯅ ꯐꯅꯤꯗ ꯁꯥꯔ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯂꯩꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯗꯨꯅꯤ ꯂꯣꯏꯖꯤꯡꯁꯦ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯅꯤ ꯃꯗꯨꯁꯨ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯑꯗꯨꯕꯨ ꯁꯥꯔ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯗꯨ ꯌꯥꯗꯦ ꯂꯩꯁꯤ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯥꯏꯅꯧꯒꯅꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯂꯛꯄꯁꯨ ꯌꯥꯅ ꯂꯩ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯂꯅꯤ ꯍꯣꯏ ꯁꯥꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯈꯟꯕ ꯌꯥꯕ ꯑꯃ ꯈꯜꯂꯤ ꯃꯥꯕꯨ ꯏꯅꯥꯛꯇ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕ ꯌꯥꯗꯕ ꯋꯥꯐꯝꯅꯤ ꯁꯥꯔ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯨꯛꯇꯪ ꯐꯪꯈꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯃꯄꯣꯛꯁꯤꯃ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯒꯅꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯎꯠꯂꯒ ꯏꯅꯥꯛꯇ ꯊꯝꯕ ꯑꯗꯨꯕꯨꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯥ ꯆꯨꯝꯃꯤ ꯁꯥꯔ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯊꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯐꯕ ꯃꯤꯁꯛ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯐꯔꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯌꯧꯈꯤꯗꯧꯔꯤ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯔꯤꯅꯤꯗ ꯃꯁꯤ ꯇꯣꯛꯂꯁꯤ ꯍꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯃꯗꯨ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨ ꯁꯥꯔ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯁꯤꯗ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯌꯥꯗꯅꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯔ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ ꯐꯅꯤ ꯁꯥꯔ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯂꯤꯊꯣꯛꯄ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯊꯣꯛꯅꯔꯤ ꯑꯔꯣꯠ ꯑꯊꯨꯞ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯃꯥꯏꯅꯨꯕꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯄꯦꯟ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯇꯥ ꯂꯥꯏꯖꯗ ꯇꯝꯖꯩ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯂꯥꯏꯖ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯣꯠ ꯈꯔ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯋꯥꯔꯤ ꯂꯤꯁꯪ ꯁꯤꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯁꯇꯃꯔꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯀꯥ ꯍꯦꯟꯅ ꯉꯝꯈꯤꯗ꯭ꯔꯦ ꯋꯥꯔꯤꯅ ꯃꯔꯨꯅꯤ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯃꯇꯝꯗꯣ ꯊꯦꯡꯖꯤꯜꯂꯕ ꯃꯔꯝꯅ ꯃꯥꯏꯅꯧꯕꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯤ ꯂꯥꯏꯖꯥ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯋꯤꯟꯇꯔꯒ ꯑꯣꯏꯕꯁꯤꯗ ꯀꯌꯥ ꯊꯨꯅ ꯊꯦꯡꯖꯤꯜꯂꯝꯃꯤꯅꯣ ꯌꯦꯡꯉꯨ ꯅꯪꯅ ꯁꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯅꯣꯏꯒ ꯎꯅꯔꯒꯅ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯕꯒꯨꯝ ꯇꯧꯏ ꯍꯣꯏ ꯃꯇꯥꯡ ꯃꯇꯝꯅ ꯆꯥꯔꯗꯤ ꯅꯪꯁꯨ ꯀꯦꯐꯦꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯃꯥꯏꯅꯧꯕꯤ ꯄꯨꯛ ꯈꯣꯒꯣꯜꯂꯤ ꯀꯁꯇꯃꯔ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯂꯥꯟꯗꯨꯅ ꯗꯣꯔ ꯂꯩꯔꯤꯕꯗꯣ ꯇꯞꯅ ꯆꯠꯂꯤ ꯃꯁꯛꯇꯣ ꯐꯣꯡꯅ ꯎꯠꯄ ꯉꯝꯗꯦ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯇꯍꯥꯅ ꯆꯠꯂꯤ ꯊꯨꯅꯃꯛ ꯈꯜꯍꯧꯔꯒꯦ ꯈꯟꯅ ꯗꯣꯔꯗꯣ ꯈꯪꯍꯥꯡ ꯍꯥꯡꯂꯛꯄꯅꯤ ꯃꯄꯥ ꯌꯥꯝ ꯆꯥꯅ ꯌꯥꯏꯇ ꯃꯃꯥꯁꯨ ꯗꯣꯔꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯍꯧꯗꯕ ꯃꯔꯝꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯒ ꯒꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯊꯦꯡꯖꯤꯜꯂꯤ ꯏꯃꯥ ꯍꯦ